ꯇꯨꯝꯃꯒ ꯂꯥꯛꯄ ꯁꯛꯁꯤꯗꯤ ꯃꯤꯠꯀꯩ ꯄꯣꯝ ꯄꯣꯝꯃꯤꯍꯦ ꯚꯤꯗꯤꯑꯣꯗ ꯖꯒꯜꯗ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯁꯥꯏꯗꯇ ꯇꯨꯔꯦꯟ ꯂꯩꯕꯅꯤꯀꯣ ꯌꯥꯝꯅ ꯁꯣꯡꯖꯕꯅꯤ ꯌꯥꯝ ꯁꯪꯖꯕꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯇꯤ ꯁꯤꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ ꯌꯥꯝ ꯍꯧꯕꯅꯤꯅꯀꯣ ꯅꯠꯇ꯭ꯔ ꯖꯪꯒꯜ ꯃꯄꯨ ꯀꯩꯅꯣ ꯃꯥꯏꯔꯦꯟꯒ ꯑꯁ ꯍꯥꯎꯕꯅꯦ ꯁꯤꯗ ꯆꯥꯄꯣꯅ ꯆꯣꯝꯃꯦ ꯑꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯦ ꯍꯧꯖꯤꯛ ꯏꯔꯨꯖꯔꯨꯔꯅꯤ ꯑꯗꯨꯒꯩꯗꯤ ꯃꯊꯪ ꯃꯊꯪ ꯊꯕꯛ ꯍꯧꯗꯔꯅꯤ ꯃꯌꯥꯝ ꯂꯨꯖꯅꯕꯒꯤ ꯏꯁꯤꯡꯁꯨ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯍꯟꯖꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯋꯥꯛꯁꯨ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯦ ꯑꯗꯣ ꯆꯠꯊꯣꯛꯎꯔꯕꯅꯤꯅ ꯁꯝꯒꯁꯦ ꯂꯣꯏ ꯅꯞꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯁꯦ ꯀꯣꯛꯁꯨ ꯂꯨꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯁꯦꯝꯄꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯥꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯍꯟꯖꯔꯛꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯅꯦꯆꯔ ꯁ꯭ꯌꯣꯔꯒꯤ ꯑꯣꯏꯕ ꯖꯣꯡ ꯁꯦꯝꯄꯨꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯦ 100% ꯅꯦꯆꯔꯦꯜ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯅ ꯁꯦꯝꯕ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯅꯦꯆꯔ ꯁ꯭ꯌꯣꯔ ꯖꯣꯡ ꯁꯦꯝꯄꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯁꯨ ꯁꯦꯡꯍꯟꯒꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯃꯗꯤ ꯍꯦꯜꯗꯤ ꯑꯣꯏꯍꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯗꯦꯟꯗ꯭ꯔꯞꯇꯒꯤꯁꯨ ꯐꯍꯟꯒꯅꯤ ꯑꯗꯨꯒ ꯏꯟꯐꯦꯛꯁꯟꯁꯨ ꯀꯩꯝꯇ ꯑꯣꯏꯔꯣꯏꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯜꯐꯦꯠꯁ ꯑꯃꯗꯤ ꯄꯦꯔꯥꯕꯦꯟꯁꯇꯒꯤꯁꯨ ꯐ꯭ꯔꯤ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯇꯣꯞꯄ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯁꯦꯝꯄꯨꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯁꯣꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯅꯦꯆꯔ ꯁ꯭ꯌꯣꯔ ꯖꯣꯡ ꯁꯦꯝꯄꯨꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯞꯀ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯠꯅꯕꯒꯤꯒꯀꯣ ꯑꯗꯨꯒ ꯄꯥꯏꯞꯁꯦ ꯑꯁꯤꯒꯤꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯗꯣꯏꯅꯤ ꯑꯗꯨꯒ ꯁꯝꯅꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯕꯣꯇꯜꯁꯦ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯣ ꯍꯥꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯤ ꯄꯥꯏꯞꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯒ ꯐꯖꯅ ꯈꯨꯝꯖꯤꯟꯕꯤꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯅꯦꯆꯔ ꯁ꯭ꯌꯣꯔ ꯖꯣꯡ ꯁꯦꯝꯄꯨꯁꯤꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯤꯅ ꯑꯦꯂꯣꯚꯦꯔꯥ ꯑꯝꯂꯥ ꯕꯍꯦꯗꯥ ꯁꯤꯀꯥꯀꯥꯏ ꯔꯤꯊꯥ ꯔꯦꯗ ꯃꯦꯊꯤꯅꯦ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯁꯦꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯥꯏꯞꯁꯦ ꯃꯦꯠꯊꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯣꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯒꯦ ꯃꯌꯥꯝ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯦ ꯁꯝꯁꯦ ꯉꯥꯏꯍꯥꯛ ꯀꯪꯍꯟꯈꯤꯒꯦꯕꯀꯣ ꯀꯪꯗ꯭ꯔꯗꯤꯀꯣ ꯁꯝꯁꯦ ꯄꯨꯟꯁꯜꯂꯒ ꯊꯕꯛ ꯇꯧꯕꯗ ꯀꯪꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦꯕꯀꯣ ꯑꯗꯣ ꯆꯣꯠ ꯆꯣꯠ ꯄꯨꯟꯁꯜꯂꯗꯤ ꯑꯩꯈꯣꯏ ꯈꯣꯏꯖꯤꯜꯂꯦꯕ ꯐꯦꯟ ꯉꯥꯏꯍꯥꯛ ꯊꯥꯒꯦ ꯂꯣꯏ ꯁꯝꯒꯁꯦ ꯐꯦꯟꯁꯦ ꯉꯥꯏꯍꯥꯛ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯪꯍꯟ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯍꯣꯠꯅꯖꯔꯨꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯤꯅ ꯄꯣꯛꯂꯛꯑꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯦꯌꯔ ꯀꯦꯌꯔ ꯕꯣꯗꯤ ꯀꯦꯌꯔꯕꯨ ꯑꯣꯏꯔꯣ ꯀꯩꯗꯧꯕꯩ ꯁꯤꯖꯤꯟꯅꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯈꯤꯇꯪ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯐꯖꯊꯣꯛꯅꯕ ꯂꯣꯏꯅ ꯍꯣꯠꯅꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯨꯅ ꯄꯣꯛꯂꯛꯑꯦ ꯈꯜꯂꯣ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯁꯦ ꯉꯧꯊꯣꯔꯛꯀꯅꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦꯕꯀꯣ ꯁ꯭ꯀꯤꯟꯁꯦ ꯐꯖꯊꯣꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯅꯔꯤꯅꯤ ꯑꯗꯨꯒ ꯑꯉꯧꯕ ꯃꯤ ꯄꯨꯝꯅꯃꯛ ꯁ꯭ꯀꯤꯟ ꯐꯖꯩ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯉꯧꯔꯒ ꯁ꯭ꯀꯤꯟ ꯐꯖꯗꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯁꯨ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯐꯖꯔꯛꯅꯕ ꯁ꯭ꯀꯤꯟꯁꯦ ꯅꯥꯟꯊꯣꯛꯅꯕ ꯒ꯭ꯂꯣ ꯑꯣꯏꯅꯕ ꯗꯤꯁꯥꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯊꯤꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯗꯅ ꯊꯤꯔꯁꯨ ꯊꯤꯅ ꯂꯩꯖꯔꯒꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕꯗꯤ ꯀꯅꯥꯝ ꯌꯥꯎꯅꯄꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯃꯦꯟ ꯑꯃꯗ ꯎꯔꯝꯃꯦꯕꯀꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯩ ꯁꯨꯛꯐꯗꯤ ꯐꯖꯧ ꯌꯥꯗꯦꯅ ꯐꯖꯅꯕꯒꯤ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯝꯁꯨ ꯀꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯝꯄꯨꯁꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯪ ꯂꯥꯎꯔꯒꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯨꯕ ꯃꯇꯝꯗꯁꯨ ꯀꯣꯡꯒꯣꯡꯒꯁꯦ ꯌꯥꯝ ꯄꯤꯄ꯭ꯔꯤ ꯊꯣꯛꯑꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯑꯕꯀꯣ
Ma'am, so natural sure Jonk shampoo says so then the suggestion bio a description the link capture game ma'am na jangaga purchase to biraga try to bio. Saku sa may on dore. Sa sayang lore lang tru lang sina hoiki thajaba dragon fruit pambini panbudi mo palak tripi ai tare mamana sumaina chai matek yunjalline bako atuga asida som leire asina mo moy ne pi kharabudi sum kuire bako anti panjarak triba aduga meyam asigi blog exercise sum dosenjer ke meyam yang na mu thengnar si yam toina sunam bangam chatre aduga meyam bye bye